Online Manipur YouTube channel swing bir ba mayam pumnang pu amukana taramuk sari han bada yamna maru pa ama update tamjege mobile internet service ating badu ngasi degi lothokre mayam mobile internet service resumes from today yam nungai pauni aduna mayam na yai fare hebir mu kamenda aduga mathang update asina Russia ge missing he ganana ba Putin na Russian nupi sing masari pandagi tadana pokna ba haikre Russia ge president Vladimir Putin na Russia ge missing he ganana ba tangai padaba so imung amom leibak asida satnabi ama oina lehendaba yadre masigi damakto Russian nupi sing yam drabata ngang ni pandagi tadana pokna ba haikre Russian president gi wafam masi hojik Russia amasung Ukraine ani gi murakta sathariba lan asida Russian sing siba gi chang hengalakpadagi tangai padana leibak asigi missing henganana ba phongdokibani Moscow da pangthokpa World Russian People's Council da piba warol amada Putin na Russia gi missing hengadhana ba haibasi lakadur ba sahitara asida Russian khuding maki pandamu hengadabani Russian sing asim mahusa dagi chatnarakpa oina imung amagi angang asim mari gumbadagi henadana laki aikhoi gi miron gi mamang abok sing amadi makhoi gi mamang gi miron matam de Russian sing yamdrabade imung amada angang taret tagini ni pan phaw poknaramki adugumba ari ba satnabi adu ngasi mirol asida hanjil hanna batangai padre imung ama haibasi lebak amagi khunai amagi yumpham oiba thak natana masina miyoiba khunai mudhandana lehenabagi lambi amasu ere matang asida ningsing ba yabade Putin masamak hanagi loinabi lumdilaga machanupi ani khaklai haina miyam khangna lauthokpa laikre aduba atopa pawgi matung ina de Putin na mahaki hanba nupi adu kaina kroba matung millionaire Svetlana Tribunagip amadi Olympic gymnast gold medalist Elina Kartsova ga mari leinaduna hanagi macha ani aduga mathakta atopa masa kaya amasu lei haina ngangnari maragasta Russian People's Council da wangangda duna Russian world amadi ngasigi Russia leibak asi Russia na singbo leitragadi leibak asi leiramloi maram asna leibak asi makhata na lehna malemda mangzil thaba leibak amagi phida kanduna leinaba Russian singi leibak asi da Russia na missing hengadana ba haibasi yam nambak tangai phade Russia ki constitution da Russian loan bu mafam ama kanduna mayak sengna thamliba asigumba Russian ama oiba haibasi maram dambu nungsibagi lengdraba kudam ama utpa aduni makatana Russia lebak ama lehen haibasi Russian missing masagi maram da leitragadi oithokpa yaroidabana Russia na nupi singna angang likna pokpa thadoktuna yamdrabada angang nipan da gitadana pokna ba hona biyo haina president asina appeal tawri marakasida Russia amadi Ukraine ani na sokna kiba lan sahi asida ani suba ningtam tha yausilakpaga loinana lan asida miyoi lising kaya sikre lising kaya amana mayum makai mang takhan kre hairi